Minister Letpao Haukip resign tauba leite. Minister Letpao Haukip Minister famdagi resign taure haina ngasi social media da sandorokpa du achumbo oiramdre. Hiram asigi matangda Manipur Legislative Assembly gi official sing amade BJP Manipur Pradesh ki makok thongba singdagi fangba pau gi source ki matungina de. Haukjuk faubagi waina Minister Letpao Haukip amade mahaka chatminariba kukizo MLA tara amade Minister famdagi resign taubagi wafam amata leite haire. Panbay abade ngarang ITLF na sinduna Churasanpur da pangthokiba ITLF ke mangarak suba public consultation gi mifam na tongan ba warep mapan lawkhiba nei warep sing adugi manungda haujik Manipur leingakta yauriba kukizo gi minister amade MLA sing mathau taraklabadi fam thadok paiba warep lauthokhiba nei hiram asigi matangda Manipur gi pause Morning Bell na social media da thagalakpa post amagi matungin de Tribal Affairs and Hills, Horticulture and Soil Conservation gi Minister oina thaupuriba Minister Letpao Haukip masamang nasu mahak Minister famdagi resign tauba leite. Resign taure haina lana social media platform singda sandorok pani haina su Letpao masamang na phongdorok li haire. Amaromda mamang sahi May 3 dagi thokiba irang asiga mari leinana NBN gi laingakta yauriba Minister ani nemsa kipjen amade Letpao Haukip yauna punna MLA tarana kuki jo singna taliba kuki singi oiba separate administration asi pigadabani haina ngasi faubada center amasung state laingakta akan ba mawong da taksin bagi khongjang sangsin duna lairiba nei